ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯥꯝꯒꯤ ꯀꯔꯕꯤ ꯑꯪꯂꯣꯡ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯆꯤꯟꯕꯨꯡꯗ ꯂꯤꯅꯕ ꯋꯥꯔꯤꯅꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯤꯄꯥꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯑꯣꯠ ꯅꯩꯈꯤꯕ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯇꯔꯨꯛꯄꯨ ꯂꯧꯁꯤꯡꯒꯤ ꯄꯥꯝꯕꯩꯅ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯂꯪꯁꯤꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯥꯞꯅ ꯄꯥꯞ ꯆꯥꯏ ꯍꯥꯏꯕ ꯄꯥꯎꯇꯥꯛ ꯑꯃ ꯋꯥꯔꯤ ꯑꯁꯤꯗ ꯎꯠꯂꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯁꯥꯝꯒꯤ ꯀꯔꯕꯤ ꯑꯪꯂꯣꯡ ꯍꯥꯏꯕ ꯖꯤꯂꯥ ꯑꯗꯨꯒꯤ ꯈꯨꯜ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯅꯤꯡꯉꯣꯜꯗꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯇꯔꯨꯛꯀꯤ ꯃꯐꯝꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯝꯃꯁꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯁꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯝꯃꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤꯅꯤ ꯍꯥꯏꯖꯕ ꯌꯥꯕ ꯑꯃꯇꯪꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯁꯅꯥꯎ ꯑꯃ ꯂꯩꯕꯗꯨꯅꯤ꯫ ꯁꯅꯥꯎ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯜꯂꯤ, ꯌꯦꯡꯕꯗꯁꯨ ꯔꯥꯁꯤ ꯂꯩ꯫ ꯃꯍꯥꯛꯅ ꯁꯅꯥꯎ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯁꯖꯤꯛ ꯄꯤꯖꯩ, ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯁꯨ ꯂꯣꯏꯅꯩ꯫ ꯁꯅꯥꯎ ꯑꯗꯨꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯖꯔꯒꯇ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨꯗꯤ ꯃꯤꯠ ꯅꯥꯔꯝꯃꯤ꯫ ꯍꯥꯟꯅ ꯀꯂꯛꯄꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯂꯛꯂꯝꯃꯤ꯫ ꯀꯂꯛꯃꯤꯍꯧꯕ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯍꯩꯇꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯂꯧꯇꯨꯅꯗꯨꯅ ꯅꯣꯡꯃꯗꯤ ꯁꯅꯥꯎ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯁꯅꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯀꯛꯊꯠꯂꯒ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯒ ꯃꯍꯥꯛ ꯕ꯭ꯔꯥꯝꯍꯟ ꯑꯃꯒꯤ ꯌꯨꯝꯗ ꯊꯨꯡꯂꯨꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯄꯨ ꯎꯗ꯭ꯔꯤꯉꯩꯗ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯂꯒ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯎꯒꯤ ꯃꯈꯣꯡ ꯑꯗꯨ ꯐꯨꯝꯖꯤꯜꯂꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯥꯝꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯑꯩꯒ꯭ꯌꯥꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯁꯟꯁꯥꯒꯤ ꯃꯅꯝ ꯑꯃ ꯅꯝꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ?" ꯕ꯭ꯔꯥꯝꯍꯟ ꯑꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯔꯤ ꯋꯥꯅꯣ? ꯑꯉꯥꯡ ꯄꯦꯇꯋꯥ ꯅꯪꯅꯁꯨ ꯑꯁꯨꯝꯅ ꯉꯥꯡꯕ ꯁꯥꯏ? ꯃꯆꯣꯝ ꯄꯥꯡ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯉꯥꯡꯖꯕ ꯁꯥꯔꯤꯕꯅꯣ? ꯃꯁꯤ ꯕ꯭ꯔꯥꯝꯍꯟ ꯑꯃꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ? ꯅꯪꯗ ꯀꯩꯅ ꯆꯥꯗꯨꯅ ꯁꯤꯈ꯭ꯔꯣ? ꯑꯉꯥꯡ ꯃꯤꯉꯝꯕ, ꯅꯪꯅ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗꯒꯤ ꯁꯟꯁꯥ ꯃꯆꯦꯠ ꯑꯃ ꯍꯦꯛ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕ? ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ, ꯑꯩ ꯅꯪꯕꯨ ꯁꯥꯞ ꯇꯧꯗꯨꯅ ꯃꯥꯡꯍꯟꯒꯅꯤ." ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯃꯦꯡꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯒ꯭ꯌꯥ, ꯅꯅꯥꯏ ꯑꯩꯍꯥꯛ ꯁꯗꯨꯝ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯐꯝ ꯈꯔꯗ ꯊꯤꯖꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯎꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯕ꯭ꯔꯥꯝꯍꯟꯒꯤ ꯃꯃꯥꯡꯗ ꯎꯠꯂꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒ꯭ꯌꯥꯅ ꯅꯅꯥꯏ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯤꯕꯗꯨ ꯑꯩꯅ ꯆꯨꯝꯂꯕꯣꯏꯔꯦ? ꯅꯅꯥꯏ ꯑꯩꯅ ꯄꯥꯏꯖꯔꯤꯕꯁꯤꯕꯨ ꯁꯟꯁꯥ ꯅꯠꯇꯕ꯭ꯔꯅꯦ?" ꯕ꯭ꯔꯥꯝꯍꯟ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯩꯀꯥꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯕꯗꯅꯥꯝ ꯆꯥꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯅ ꯃꯍꯥꯛꯄꯨ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗꯒꯤ ꯃꯁꯥ ꯑꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯥꯝꯍꯟ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯔꯝ ꯃꯣꯛꯄ, ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯃ ꯄꯤꯒꯅꯤ꯫ ꯅꯪ ꯃꯁꯤ ꯂꯧ, ꯑꯗꯨꯒꯅꯦ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ." ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯗꯨ ꯕ꯭ꯔꯥꯝꯍꯟ ꯑꯗꯨꯅ ꯅꯤꯄꯥꯃꯆꯥ ꯑꯗꯨꯗ ꯄꯤꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯄꯥꯃꯆꯥ ꯑꯗꯨ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛ
ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯈꯛ ꯎꯈꯤꯗ꯭ꯔꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯦ ꯏꯃꯥ ꯃꯥ ꯃꯁꯤꯡꯒꯤꯗ ꯆꯠꯂꯒ ꯃꯦꯔꯨꯛ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯆꯣ ꯃꯃꯥꯅ ꯆꯠꯇꯨꯅ ꯃꯦꯔꯨꯛ ꯑꯃ ꯂꯧꯔꯨꯔꯦ ꯂꯨꯈ꯭ꯔꯥꯕꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯑꯁꯨꯝꯅ ꯈꯟꯅꯩ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯂꯥꯏꯔꯈ꯭ꯔꯕꯤ ꯃꯍꯥꯛꯅ ꯃꯦꯔꯨꯛ ꯑꯁꯤꯅ ꯀꯔꯤ ꯆꯦꯡꯕꯨ ꯑꯣꯟꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯊꯨꯞꯄ ꯋꯥ ꯑꯃꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯂꯒ ꯂꯣꯟꯅ ꯃꯃꯥ ꯃꯆꯥꯅ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄ ꯆꯨꯝꯃꯤ ꯑꯁꯨꯝꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯈꯣꯝꯗꯣꯟ ꯑꯗꯨ ꯊꯥꯔꯦ ꯃꯍꯥꯛꯅ ꯁꯝꯕꯜ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯅ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥ ꯑꯣꯟꯕ ꯑꯗꯨ ꯎꯔꯦ ꯍꯜꯂꯛꯂꯒ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯌꯥꯝꯕꯁꯤꯡꯗ ꯇꯝꯂꯔꯦ ꯂꯨꯈ꯭ꯔꯥꯕꯤꯅ ꯁꯦꯜ ꯑꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯦꯔꯨꯛ ꯑꯗꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕ ꯆꯠꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ ꯌꯨꯝ ꯌꯧꯔꯒ ꯏꯃꯥꯛ ꯅꯤꯄꯥ ꯑꯗꯨ ꯑꯃꯨꯛꯇ ꯊꯥꯔꯛꯎ ꯃꯍꯥꯛꯀ ꯇꯥꯟꯅꯒꯗꯕ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯃꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯦꯔꯨꯛ ꯑꯗꯨ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯋꯥꯏꯈꯤꯕꯗꯣ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯣꯟꯅꯕ ꯅꯠꯇ꯭ꯔꯥ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯣꯟꯅꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯝꯃꯤ ꯁꯦꯡꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯄꯣꯛꯍꯜꯂꯝꯃꯤ ꯃꯃꯥꯛ ꯅꯤꯄꯥꯅ ꯊꯧꯅꯥ ꯐꯅ ꯈꯨꯝꯂꯝꯃꯤ ꯃꯁꯤꯗ ꯂꯣꯠꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯁꯤꯗꯤ ꯁꯟꯁꯥꯒꯤ ꯃꯃꯜꯅꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯅꯥꯎ ꯑꯗꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦꯗꯅ ꯃꯁꯥꯗꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯂꯒ ꯑꯩꯅ ꯊꯪꯅꯕ ꯈꯨꯜꯗ ꯄꯨꯗꯨꯅ ꯆꯠꯂꯨꯏ ꯃꯅꯝꯗ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯟꯁꯥ ꯃꯇꯨꯝꯁꯤꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯅ ꯌꯣꯟꯕ ꯉꯝꯈꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅꯗꯤ ꯑꯩꯅ ꯄꯨꯔꯤꯕ ꯁꯗꯨꯝ ꯑꯗꯨ ꯌꯥꯝꯃꯟꯗꯦ ꯂꯩꯔꯕꯗꯤ ꯈꯔꯒ ꯄꯨꯔꯛꯎ ꯍꯥꯏꯍꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨ ꯎꯕꯗ ꯑꯩꯅꯁꯨ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯋꯥꯁꯛ ꯊꯣꯛꯂꯝꯂꯦ ꯋꯥꯁꯛꯂꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯈꯤꯔꯝꯕꯁꯨ ꯌꯥꯕꯅꯤ ꯃꯈꯣꯏꯅ ꯇꯥꯛꯄꯤꯌꯨ ꯍꯧꯖꯤꯛ ꯅꯃꯥꯛꯄꯨ ꯀꯔꯤ ꯇꯧꯖꯣ ꯍꯥꯏꯕꯒꯦ ꯃꯥꯃ ꯇꯔꯨꯛ ꯑꯗꯨ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯈꯟꯅꯔꯦ ꯃꯁꯤꯗꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯑꯔꯥꯏꯕ ꯄꯥꯝꯕꯩ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯅꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯤ ꯁꯟꯁꯥ ꯑꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯆꯠꯂꯒ ꯌꯣꯜꯂꯨꯕꯗ ꯍꯦꯛꯇ ꯂꯩꯕꯤꯒꯗ꯭ꯔꯥ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯛꯇ ꯍꯪꯕꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯐꯪꯂꯤ ꯃꯃꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯥꯃꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯒꯤꯗꯤ ꯁꯟꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯗꯕ ꯄꯣꯠꯅꯤ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯒ ꯁꯟꯁꯥ ꯑꯗꯨ ꯌꯣꯟꯕ ꯁꯤꯜꯂꯛꯀꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯔꯛꯄꯗꯨ ꯋꯥꯅ ꯊꯣꯛꯀꯅꯤꯅꯦ ꯃꯥꯃ ꯇꯔꯨꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯦ ꯃꯃꯥꯛ ꯅꯤꯄꯥꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯤ ꯃꯈꯣꯏꯒꯤ ꯂꯣꯏꯖꯕ ꯁꯟ ꯃꯈꯩ ꯉꯝꯅꯃꯛ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯂꯒ ꯕꯣꯔꯥꯈꯥꯎꯗ ꯍꯥꯟꯖꯤꯜꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯃꯁꯤꯡꯗ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄꯗꯤ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯃꯅ ꯑꯣꯏꯕꯅꯤ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯅꯥ ꯀꯅꯥ ꯁꯟꯁꯥ ꯂꯩꯒꯗꯒꯦ ꯍꯥꯏꯅ ꯀꯣꯏꯔꯥꯎ ꯂꯥꯎꯕꯗꯨ ꯇꯥꯔꯒ ꯃꯤꯌꯥꯝ ꯁꯣꯏꯗꯅ ꯍꯨꯞꯆꯤꯜꯂꯛꯀꯅꯤ ꯃꯥꯃ ꯇꯔꯨꯛ ꯑꯗꯨ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯊꯨꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯅꯥ ꯀꯅꯥ ꯁꯟꯁꯥ ꯂꯩꯒꯗꯒꯦ ꯍꯥꯏꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗꯤ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃꯅꯤ ꯃꯃꯥꯛ ꯅꯤꯄꯥꯅ ꯅꯝꯊꯥꯛ ꯇꯧꯕꯤꯈꯤꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯗꯨꯃꯛꯀꯤ ꯁꯨꯃꯥꯡꯗ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯥꯃ ꯇꯔꯨꯛ ꯑꯗꯨ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯪꯖꯕ ꯇꯥꯔꯝꯃꯤ ꯃꯊ꯭ꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ ꯙꯔꯃ ꯂꯩꯕ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯇꯨꯡꯗ ꯇꯧꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯒ ꯊꯥꯗꯣꯛꯄꯤꯔꯛꯂꯝꯃꯤ ꯃꯈꯣꯏ ꯊꯤꯟꯗꯕ ꯇꯧꯗꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯏꯀꯥꯏꯕꯁꯨ ꯄꯣꯛꯂꯝꯃꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯥꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯇꯥꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯂꯦꯞꯅꯔꯦ
mayum hek yaubaga mamak nipagi yum adubu lona mai thadokle. Lairabi lukhrabi mama machadu wana amuk punsi lelakle. Loksing leiba angang asina makoigi achakpa yum adugi lemhoriba ut khara khomjille aduga ligi achoba thumok amada utsing adubu hapchillaga arapa khungang amada amuk chatkre mafam aduda mit nabagi laina ama kanna sandorakpa mahakna thengnarure. Awaba taraba miyoising adugi sebagidamak mahak lakpani haina miyamda masamaki masak takjare. Mahakna purakliba utsing asina makoigi mitki laina adu soidena phanba ngamgani haibagi thajaba pire. Tawwadadi mahakna miyamda haiki hidak asi sijinabagi akaknaba niyam ama laigani madu mayamna indiba tai. Aina khul asi thadoktuna chatriba makhaidi hidak asi mitta hapa yade. Aina chalamdaida hapa hauro haina laurakani matam adudada hapkadabani natrabadi mahai phangloi. Loksing leiba nipa macha aduna matau asumna mahakna purakliba ut yauba ligi thumok adu yonthokpada lupa khawjau ani phangle. Mahakna hek chatkhibaga mahaki masak adu uraktrabada anaba singna hauji hidak adu hapa yarabra haina lauraklami. Arapadagi nipa macha aduna khumlaklami. Ngaikho yadri ta khino matam khitang soibada honajaba pumba aremada tagadoribani. Mahakpu haujik kananasu tanaba phanglaroi haibig matang aduda amukasu lauraklami. Hapa yare hauji hida adu mithumna nosilo. Anaba sing adu angang aduna haiba adu ilami. Jingnaba leitana mamit thupna nosilubadagi mamit sing adu thuplami aduga I taba phawba yaurammi. Upai leitraba anaba sing adu makhoi masagi asoiba khangjaraklami. Matungda amuk laklabadi makhoigi matik khangangani haina solaga makhoi masel kainarami. Yum yauraklaga angang aduna hanagi matawgumna mamabu magi mamasingi mafamda meruk laurunaba amuka tharami. Mahakna purakpa senyam adu mamasingna khangle. Mamasing adu ngakpana kham thengle. Asuk yamba sel asi mahakna kadaidagi laurirubano haina mamakta hanglaklami. Masi mahaki yumai chakiba adudagi khomjil hauba ut yolubadagi talakpa senphamni haina mahakna khumlammi. Ut lehauba mising aduna leirabadi kharga purakho hayawi hainasu mahakna tamlammi. Aroibada mahakna hairakhi. Mamo khoisu yumsi mai thadokpiro aduga yamiba makhai utu khomjilaga yonbiruro. Madudagi phanglakpa senpham aduna anauba yum amamam sabiro. Mama taruk adu nahaunana amuk wa tanare. Asigumba tanja asi khak manghanba chumde haina mama taruk aduna amuk khanare. Khudakta mayumsing adubu amata chithadana mai thadokle. Yumlo nabasingna makhoigi matau aduda angakpa poklami. Khambasu yaba khamlami. Adubu makhoi kanamatagi wa seltabu mihauba makhoi taruk adugi manada haplamde. Yamna thuna yangna ut bora amamam khomjilaga pukhiduna mamak nipana chatluba khul adu tana makhoisu khongsan khre. Khul adu hek yaubaga miyamna makhoibu pharami aduga phuba yaba phurami. Mamai thangda makhoi taruk makpu thaurina punsilaga mayam changduna mamita ut noisilami. Mamit tangde haibata khai. Mamak nipagi namthakne haiba handak muksu makhoi khangjare. Mahakpu matik chaba chairak pirunabagidamak mamai thangda makhoi mayum maikai panglakle. Yum yauraga mamasingna angang adubu phare aduga sarang amada hapchilaga turel mapana leiba umang amada pukhre. Handakti mahak nanthokpa ngamlaroi haina khallaga makhoi ngaihaktang chak chathokusi haina punna haunaraga mafam adu thadoktuna chatkhirami. Makhoina chathokhringaida laigi nongdamdagi mafam aduda atopa leibaktagi ningthau macha amakhak sadanba laklammi. Mahakna angang adubu matomta leiba uraga mangonda ngakna hanglaklammi. Karigino nahakna mafam asida nathanta leiramlibasi. Kanana nangbu sarang asida solonsilaga mafam asida hundokpiramlibano. Angang aduna khumlaklammi. Aigi mamana pokpi ichan ama lei. Mahak kayam phajagi haibabu adomdi khangbiramloi. Mabuk phatraba aigi mamasing aduna
ꯏꯆꯟ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯊꯥꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ ꯏꯆꯟ ꯂꯧꯕ ꯍꯥꯏꯕꯁꯤ ꯍꯧꯅꯗꯕꯅꯤ ꯑꯩꯅ ꯍꯥꯏꯖꯕ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯥꯕꯤꯗꯦ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯕु ꯈꯣꯡ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯁꯔꯪ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯤꯕ ꯑꯁꯤꯅꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯑꯩꯅ ꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯗꯤ ꯋꯥꯐꯝꯗꯨ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨ ꯑꯣꯏꯔꯒꯅ ꯑꯗꯣꯝꯅ ꯑꯩꯒꯤ ꯃꯍꯨꯠꯇ ꯁꯔꯪ ꯑꯁꯤꯗ ꯂꯩꯕꯤꯍꯧꯕ ꯑꯗꯨꯒ ꯃꯥ ꯃꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯕꯤꯕ ꯇꯥꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯕꯛ ꯑꯁꯤ ꯄꯪꯂꯥꯏ ꯂꯥꯏ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯆꯤꯡꯅꯈꯤꯒꯅꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯄꯤꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯗꯣꯝꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯕ ꯇꯥꯕ ꯃꯈꯣꯏꯅ ꯑꯗꯣꯝꯗ ꯀꯔꯤ ꯄꯥꯝꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯊꯥꯗꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯒꯗꯕꯅꯤ ꯃꯁꯤꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯃꯍꯥꯛꯅ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯁꯔꯪꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯐꯤꯖꯦꯠ ꯑꯃꯒ ꯑꯃꯒ ꯑꯣꯟꯊꯣꯛꯅꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯔꯪ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯊꯨꯡꯂꯔꯦ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯃꯈꯣꯏꯅ ꯍꯪꯂꯛꯏ ꯏꯃꯥ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯀꯔꯤ ꯂꯩꯔꯤ ꯃꯗꯨꯗ ꯉꯁꯥꯏ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯥꯛꯂꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯑꯩꯕꯨ ꯏꯁꯤꯡꯗ ꯂꯪꯊꯕꯤꯔꯣ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯕꯨꯛꯇꯗꯤ ꯈꯜꯂꯛꯏ ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯔꯅꯦ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯁꯔꯪ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯔꯝꯂꯒ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯃꯥꯛ ꯅꯤꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯁꯥꯟꯇꯤ ꯂꯩꯔꯦ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯊꯨꯡꯂꯔꯕ ꯃꯇꯝꯗꯗꯤ ꯃꯆꯦꯒꯤ ꯃꯥꯡꯒꯣꯟꯗ ꯐꯖꯈ꯭ꯔꯕ ꯃꯨꯔꯇꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯣꯡꯂꯤꯕ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯃꯗꯤ ꯂꯤꯛꯀꯣꯟ ꯀꯌꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯁꯨꯝꯍꯠꯈ꯭ꯔꯦ ꯃꯗꯨꯗ ꯃꯈꯣꯏꯅ ꯀꯜꯂꯛꯂꯦ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯃꯥꯛ ꯅꯤꯄꯥ ꯑꯗꯨꯃꯛ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯍꯥꯛ ꯄꯇꯥꯜ ꯂꯩꯕꯥꯛ ꯀꯣꯏꯅ ꯆꯠꯂꯨꯔꯕꯅꯤ ꯄꯇꯥꯜ ꯂꯩꯕꯥꯛ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯕ ꯇꯥꯏ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯕ ꯇꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯍꯪꯂꯁꯤ ꯀꯔꯝꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯤꯕ ꯍꯥꯏꯌꯣ ꯅꯍꯥꯛ ꯑꯁꯤꯕꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯌꯧꯔꯨꯕꯒꯦ ꯃꯃꯥꯛꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯁ ꯑꯉꯛꯄꯅꯤ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯏꯄꯨ ꯏꯕꯦꯟꯅ ꯑꯉꯝ ꯑꯊꯧ ꯃꯅꯥꯏ ꯃꯁꯦꯟ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯑꯣꯛꯂꯝꯃꯤ ꯑꯩꯒꯤꯗꯃꯛꯇ ꯖꯃꯔꯥꯖꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯕ ꯗꯣꯂꯥꯏ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯗꯨ ꯇꯣꯡꯗꯨꯅ ꯑꯩ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯂꯤ ꯀꯣꯅꯨꯡ ꯌꯧꯔꯒ ꯏꯄꯨꯕꯣꯛ ꯑꯃꯗꯤ ꯏꯕꯦꯟꯕꯣꯛꯅ ꯑꯩꯕꯨ ꯍꯔꯥꯎꯅ ꯀꯣꯟꯁꯤꯟꯕꯤ ꯑꯩꯕꯨ ꯄꯤꯖ ꯄꯤꯊꯛꯂꯕ ꯃꯇꯨꯡꯗ ꯃꯃꯜ ꯌꯥꯝꯂꯕ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯆꯤꯟꯕꯤ ꯃꯅꯤ ꯃꯨꯛꯇꯥ ꯂꯤꯛꯀꯣꯟ ꯀꯌꯥ ꯑꯁꯤꯁꯨ ꯁꯤꯖꯤꯟꯕꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒ ꯃꯥ ꯃꯈꯣꯏꯕꯨꯁꯨ ꯎꯅꯤꯡꯉꯤ ꯃꯈꯣꯏꯕꯨ ꯊꯨꯅ ꯊꯥꯔꯛꯎ ꯍꯥꯏꯔꯒ ꯑꯩꯕꯨ ꯊꯤꯟꯗꯣꯔꯛꯏ ꯀꯥꯏꯅꯔꯝꯗꯥꯏꯗ ꯁꯅꯥꯒꯤ ꯍꯩꯖꯥꯡ ꯑꯁꯤꯃꯁꯨ ꯄꯤꯔꯛꯏ ꯃꯥ ꯃꯈꯣꯏꯅ ꯃꯁꯤ ꯄꯨꯔꯒ ꯆꯠꯄꯤꯔꯨ ꯍꯩꯖꯥꯡ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯏꯄꯨ ꯏꯕꯦꯟꯅ ꯃꯥ ꯃꯈꯣꯏꯒꯤ ꯁꯛ ꯈꯪꯒꯅꯤ ꯃꯥꯃ ꯇꯔꯨꯛ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯅꯤꯡꯂꯛꯂꯦ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯃꯃꯥꯛꯇ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯥ ꯃꯈꯣꯏꯅ ꯏꯁꯥ ꯆꯥꯕ ꯎꯄꯨ ꯑꯃꯃꯝ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯗꯨꯗ ꯆꯪꯕꯤꯔꯣ ꯑꯩꯅ ꯃꯥ ꯃꯈꯣꯏꯕꯨ ꯇꯣꯔꯕꯥꯟ ꯇꯥꯅ ꯄꯨꯖꯒꯅꯤ ꯑꯗꯨꯒ ꯅꯍꯥꯟ ꯃꯥ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯁꯤꯡꯗ ꯂꯪꯊꯕꯤꯕ ꯑꯗꯨꯒꯨꯝꯅꯅꯦ ꯑꯩꯅ ꯂꯪꯊꯖꯒꯅꯤ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯇ ꯗꯣꯂꯥꯏ ꯇꯔꯨꯛꯅ ꯃꯥ ꯃꯈꯣꯏꯕꯨ ꯑꯃꯃꯝꯇ ꯏꯄꯨ ꯏꯕꯦꯟꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯨꯅꯕ ꯑꯣꯛꯂꯝꯒꯅꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯣꯡꯆꯠ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯃꯃꯥꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥ ꯃꯁꯤꯡ ꯑꯗꯨꯅ ꯌꯥꯔꯦ ꯎꯄꯨꯁꯤꯡ ꯂꯧꯔꯨꯔꯦ ꯃꯥꯒꯤ ꯎꯄꯨꯗ ꯆꯪꯅꯔꯦ ꯃꯗꯨꯗꯒꯤ ꯇꯣꯔꯕꯥꯟ ꯇꯥꯅ ꯄꯨꯔꯒ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯥꯝꯍꯟ ꯌꯥꯎꯕ ꯎꯄꯨ ꯑꯗꯨ ꯇꯨꯔꯦꯟꯗ ꯂꯪꯊꯔꯦ ꯃꯗꯨꯗ ꯏꯁꯤꯡꯗꯒꯤ ꯀꯣꯡꯒꯣꯜ ꯈꯔ ꯊꯣꯔꯛꯄ ꯎꯔꯦ ꯃꯗꯨ ꯎꯔꯒ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯏꯕꯦꯟꯗꯧꯅ ꯌꯨ ꯑꯇꯤꯡꯕ ꯌꯥꯝꯅ ꯄꯤꯊꯛꯄꯗꯒꯤ ꯃꯥꯝꯍꯟ ꯑꯁꯤ ꯁꯥꯊꯤꯅ ꯑꯣꯔꯦ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯂꯩꯍꯧꯔꯤꯕ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯄꯇꯥꯜꯗ ꯊꯨꯅ ꯌꯧꯅꯤꯡꯂꯝꯃꯤ
ꯑꯩꯕꯨ ꯍꯥꯟꯅ ꯂꯪꯊꯕꯤꯔꯣ ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯟꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯊꯪ ꯃꯊꯪ ꯂꯪꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯄꯥꯃꯆꯥ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯋꯥꯏ ꯁꯪꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯌꯨꯝ ꯌꯧꯔꯒ ꯃꯅꯦꯁꯤꯡꯅ ꯃꯃꯥꯛ ꯅꯤꯄꯥꯗ ꯃꯈꯣꯏꯒꯤ ꯅꯤꯄꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯨꯝꯂꯝꯃꯤ, ꯃꯈꯣꯏꯗꯨ ꯏꯄꯨꯕꯣꯛ ꯈꯣꯏꯅ ꯄꯥꯛ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ, ꯑꯗꯨꯕꯨ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯃꯅꯦꯁꯤꯡ ꯑꯗꯨ ꯅꯨꯡꯁꯥ ꯊꯤꯔꯛꯂꯝꯃꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯃꯥꯛ ꯅꯤꯄꯥꯗ ꯃꯈꯣꯏ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯃꯃꯥꯛ ꯅꯤꯄꯥ ꯑꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯃꯈꯣꯏꯒꯤꯗꯃꯛ ꯆꯥꯛ ꯆꯗꯨꯝ ꯑꯃꯃꯝ ꯍꯦꯛ ꯍꯦꯛ ꯈꯥꯛꯎ꯫ ꯃꯅꯦꯁꯤꯡ ꯑꯗꯨꯅ ꯃꯃꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯦ꯫ ꯃꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯥꯎꯔꯛꯂꯦ꯫ ꯇꯁꯦꯡꯕꯁꯨ ꯀꯔꯕꯤ ꯀꯥꯡꯂꯨꯞꯀꯤ ꯂꯥꯏꯅꯤꯡꯊꯧ ꯑꯔꯅꯥꯝ ꯀꯩꯊꯦꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯜꯒꯤꯗꯃꯛ ꯃꯥꯝꯃ ꯇꯔꯨꯛ ꯑꯗꯨꯗ ꯑꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯦ ꯃꯆꯟꯕꯨ ꯊꯧꯑꯣꯏꯗꯕꯒꯤ ꯐꯜꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯕꯤꯁꯣ ꯅꯦꯄ꯭ꯔꯥ ꯑꯩꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫